mayambo ahanbada koknona khurumjari. Episode number 2 wari asigi aroiba saruk mayam punna loiba faudang taminasi. Episode number 1 gi recap khajiktang tawjage. Rahul Kumar mahak Mumbai da paisa tanba salami. Ajay Dixit adugi masanupi Natasha gi driver ama oina thawak torami. Thabak ki pukning changna tawnanaba honajai. Mana khaliba adu phathanaba masa mathanta honajai. Natasha na aningba apamba khara. Rahul su yamna angakpa faningi hai mahak hayo kari thongba chaningi haiba. Rahul na Madam ai ama hekta ya manakta sangsillaga phamlami aduga Rahul gi makokta nana hairami. Rahul gi ai nahakpu thamoi sengna nungsirure. Nahaki puksel sengba amadi thamoi masak khangba aduna ai thamoibu nangna joy tawkhasumna. Wari asigi ahanba saruk description da sangsinduna link hapsakhibani. Link aduda sangsallaga episode number 1 tabigani khanjai. Wari makha tajarake nungshiraba marupsing. Wari asi Ajay Dixit na makhoi anigi aronba mari khangadra natraga Mr. Dixit na makhoi anibu fawa ngamgadra. Makhoi ani thungnagadra natraga makhoi ani tongan takhigadra. Wahang pumbagi wari asidagi fangbangam wari asibu loiba faudang taminasi. Karigumba wari asibu pamnabadi like, comment amadi share tawbiramu. Aduga channel asibu subscribe tawsinbiramu. Makha tarakpada tha anigi matungda Rahul mama mapaga nungaina faminaduna wari sanarami. Phone call ama lai Natasha gi call ni. Rahul karam tawrige aduga ima baba anina karam tawri haiba. Loinabak fari nungairi aisu ima baba su loinabak nungaijari noklap tawduna Rahul na pakhum pirami. Nangdi karam tawri Natasha na momon noksaduna adum nungairi nahaki wakhal numit chupa khanduna leiri. Mafamsida nahak yauduna ai leiba ngamloi. Nang karam kanda lakani Rahul na ngaihak tuminna leiraga hanglami. Mr. Dixit na karigumbaga nangonda hanglakpro mana aikoigi mari asibu khangkraba jala. Natasha na hairagi aingonda aikoigi date na karisu haidena. Rahul na fare ai mathang hapta da laklage nangi nanakta. Natasha na ai nangbu lakpa ngairibani Rahul. Phone thamlambagi tungda Rahul khajiktang chingnarap tawi. Thamoida mathanta hangi asengba Mr. Dixit na asengba khangdriba jala natraga mahakna aingonda minamliba jala. Aduga Natasha bu sirinaduna aibu kaholiba oira jala. Wahangsing adu hangduna numit nini hauki nungdang ama mahakna khalami. Madudi Natasha di aihakpu thamoi sengna nungsijabani. Mahakna aingonda karisu minamba haunade. Aduga karigumba aina fata nungda thoklasu Natasha na pirakpa paisa aduna imaga amadi pabagadi adum hingba ngamlangani. Chumi mafamduda satpada kharadi khudong thiningai oi. Adubu aishu mahakpu nungsi risk khara lowbatai yengbatare kari thoi haiba. Punsi haiba sidi kanana su kari karam thoklagadage khangbanati. Miyoi pumnamak sangsar asibu thadoktuna satkigadaba ngaktani. Isorna pirakpa amadi tamlakpa adu khaktani fangadaba. Hapta anigi matungda Mumbai airport ta yoragi. Natasha khoigi yumda yoragi. Yum hek sangbaga Natasha ahanbada thengnai. Natasha na Rahul nang laklei nangna di khanglamloi aidi nangbu yamna miss tawi. Nangbu lakpa ngaibada kaya yamna wai haibai. Rahul na su hairagi aina su nangbu adum ningsinglibani. Aisu nahakpu miss yamna tawi. Ngaihaki matungda Mr. Dixit lai mahakna Rahul nang lai yumda karam tahuri. Rahul na yes sir loinamak nungairi sir ana ek amata yahodi sir. Mr. Dixit na Rahul nang Natasha ga bazar da chatkadabani. Mahaki fi roll amadi shopping tawgadaba yamna leibani. Rahul na tapna yes sir ai chacharugi. Makhoi ani shopping tawba thoragi. Gari manungda Natasha na Rahul bu momon minok ka loinana nungsina yenglami. Natasha na Rahul nang kadaida su satkhiba pamdi ai nangbu asum uningduna talei amuk satkhiba yaroi ko. Rahul di matangduda tuminna taaduna leirami. Shopping mall yawi Fajakrava fi roll sing makhal yengba horagi. Dressing ado amamamta
trial tawduna Rahul da hanglami. Masi yabra. Masidi fazabra. Rahul na su, yengba dum yai. Masina faze. Natasha na Rahul da. Nangisu khara yengu Rahul. Apama khara khallu haiba. Aigidi yarani. Madam gi khakta adum laibiyo. Natasha na nang aina haiba si yadre. Nang aigidi yamna naknaba miyoini. Aina nangonda gift oina. Pivani khanbiyo. Kona thangda Rahul na yarami. Natasha na Rahul gi fajaraba firol. Khara stylish oiba furit amasung khongrao laibirami. Asumna numit adu yasang lagi Rahul na Natasha bu mayumda tenjelami. Aduga mahaki mapangi ka aduda yamna waraduna pamungda hek taaduna tumtaki. Nungdangi pung baro taba matamni Mr. Dixit amadi Mrs. Dixit makhoi anisu tumthakre. Natasha di makhoi na tumthakiba ngaiduna leiribani. Makhoi na hek tumthakibaga mahak kadagi thoragi. Tuminna makhong ado tapna thangduna thoragi. Rahul gi ka tamna lai. Thong hangdoktuna Rahul gi ka da sanglagi. Rahul na khajiktang pakhali. Kanano sangliba. Natasha na aini Rahul pakhatkanu. Nakhol haungna nganganu. Ima baba hagulakani. Rahul na nang matamsida kari tawragi madam. Natasha na kari su tawdi. Rahul yengo aigi thamoi sida nakhut ado thamduna yengo. Thamoi ase kaya thuna chongligi haiba. Asisu nangi nanakta khak laknaba hotnabada. Rahul na nangna aibu kihalli. Natasha Rahul gi mamitta yenglaga aina nangi nanakta leiriba makhai kanasu kibagi mathau tade. Nungdang adu makhoi anigi oiba wari kaya ama sanarami. Amana amabu nungsina yengnarami. Ahing adu asumna hoki. Ayuk anganbada mama mapa hawatringaida tuminna mahaki kada amuk halagi. Natasha gi maithong adu ngasidi top na wakhal nungaibagi maithongni. Makhoi anigi wari asumna nungaina tha ani ohum hawkhirami. College chatminaba college tagi hanminarakpa kariguma kanda coffee shop ta sangduna coffee thakminaba matam punna lenminaduna pothaminaduna kariguma kanda Natasha college class yaudana Rahul na Mumbai city gi achik pa mafam da puduna makhoi anitagi oiba nungsiraba wari kaya ama lona yengnaduna mityeng kaya ama Nungdang hek tabaga tuminna Rahul gi kada aduga nong ngalamdaidana tuminna mahaki kada halakpa. Pumnamak ado yamna nungaina mahakna khaliba adumak chumna chatlami. Haujik fauba Mr. Dixit na karisu khanglamde. Mahaksu magi thabak adum sinduna leirami. Nongma makhoi ani Rahul amadi Natasha coffee shop ta faminaduna coffee thakminarami. Nungaina wari tawrami. Tanja chanaba haigadra mafamduda Mr. Dixit ki manager adusu coffee shop aduda coffee thaklami. Mahaksu customer amaga wari sanarami. Mahaki table adu makhoi anigi table adudagi maninglomda famlami. Haurakpadadi mahak customer aduga wari tawrami. Ngahak leiragadi Natasha bu urami. Mahakna khalami masigi nupisi aina khangbagum tawi. Masaksi hana ukigum tawi haiba. Ngaihaki tungda ningsinglai. Mahak asidi Mr. Dixit ki machanupi Natasha nina. Manager adu office ka mari lainana Mr. Dixit ki yumda ani ohumrak lakre. Manager duna Natasha di khangle aduga mahak ka faminariba nupa adudi amuk yenglagi. Rahul na famliba adu manager ga tung onsen duna famba oibana. Manager aduna mahak adudi fajana uba ngamkhidre. Natasha su manager adubu urami aduna khara tapna hairami Rahul da. Rahul nang tunglomda yengba yadi. Aikhoigi company gi manager tungda phamduna lay. Rahul na mahakna aikhoibu sak khangkhrabadi karam tawgani. Natasha na mahakna nahaki sakfamdi ukhidaba mali. Karigumba ukhiba tarabasu kari thokadagi haibadu thengnaba taredana pakhatkanu Rahul. Pumnamak ishorda sina thoku. Ngaihaki matungda manager adu meeting adu loiraduna mafam adu thadoktuna sakhi. Makhoi anisu mafam du thadoktuna gari tongduna yumda halagi. Thamoi numda khali wari adu Mr. Dixit ki nakong yokhigadra haina khara mipaijai. Numit nini gi matungda Mr. Dixit ki company da meeting ama silami.
Meeting loirabagi matungda staff makai loina chatkraba matungda manager aduna Mr. Dixit excuse me sir karigumba amata haijage sir Mr. Dixit na hayo kari wari no hayo manager na sir numit nini gi mamangda ai coffee shop amada customer amaga wari tauringaida sir gi ichanupi Natasha kanagumba nupa amaga coffee thakpa thingnara sir Makoi anido khara naksinana mari leibasu mali matang duda Mr. Dixit khajiktang songningi hairagi nang khangbra nangna hairiba wa adubu nangi mafamda karigumba sabul leibra haiba madudi nupi adu Natasha ni haiba manager adu tuminna leirami mangonda sabud amatta leiti Mr. Dixit khara saungna hogolai nangna adugumba wa ama hekta haiba yabra Sakhwattaba adugumba mathong maram khangdaba wa adubu aigi isa nupina nang kari oidige aikhoigi family gi oiba nangna wa amata hainingba wa ama hekta haiba yabra nangonda madu nganganaba kari hak leige Mr. Dixitna amuksu shauna hairagi nang office asida thabak tawba yararoi haujikbak nang office asi thadoktuna chakho manager adu upai leite tuminna Office thadok-tuna chakhi Mr. Dixit khara sauna leirami ngaihaki matungda sauba farba matungda mabuk ningda wahang hangba hori mahakna machin thijinba oiradi mahak aingonda karisu hairamloi manungda wa amadi soidena leire Natasha da ai hangma mathau tai asengba amadi khangdoktaba yadre numituki nungdangni dinner punna jaminarami dinner chana Natasha da yengduna hairagi yamna gyan tana hanglami ichanupi nangbu coffee shop taga chaluba leibro wari adu tabda Natasha di gyan fajana tarami maramdi manager aduna wari pumba tamlamlagani haiba mahakna yamna mong hadana hairagi yes dad marakta college ki friend ga chali Mr. Dixitna friend haibadi nupi natraga nupa Natasha na amuk yam thuna nupi khaktani dad Mr. Dixitna amuk hairagi nangbu numit nini gi mamangda coffee shop taga chalubro Natasha na yes dad chalui Natasha na dad ai ithanta chalubani aigi friend amadagi notes khara pirakani haibaduda aduga mahakti masa nungaiti haiduna maupa nupa tharaktuna notsing adu piragi aishu mafamduda kuina panthadana adum lai dedna thajadragana friend aduda wari sabi yagani Mr. Dixitna kadai phone taw Natasha na friend aduda phone tawduna wari tawrami mamanabi aduna su paukhum chap manana kumlagi uncle numin adu isa khara ngamdaduna ipa nupada notsing adu piduna chalhankhibani Mr. Dixitna wafam adu thajaraduna dinner makha tarami Natasha amadi Rahul makhoi anina hanana planning tawkhrabani asumna paukhum pigadabani haina handakti makhoi ani dasa tahodre mayam haina balai huran bagi tarani mapugi noma makha amuk kari thokadagi haiba mayam amuk taminasi numit adudagi Natasha amadi Rahul khara seksinna leiba mathau tarami aduna Makoi ani mapan kaya thokti coffee shop tasu salude thabak pumba yamna section na tawrami asumna hapta ani haujinki nongma nungdang ama Natasha mahaki wakhal yamna ningsinglagi thamoida khali amukta Rahul bu unaningbagi matam kharadang manakta leiningi aduna tuminna mahaki kada ngaiduna leirami mama mapa animak karamba kana tumkhini haiba makoi anina tumba sangkraba matungda Natasha tuminna Rahul gi kada laklami Rahulna Natasha nang matamsida nangbu ngawbro Mr. Dixitna khangkhradi aikhoi ani pungloi loiri nahangi adudi aikhoi dasa tahodre adubu matam pumbada aikhoi dasa tagadaba adudagi nanthokpa yaroi haiba Natasha na madu ai khangdi ai nangondagi lapthokpa sukam ngamloi makeup khuding nangbuta ningsinglaga lei nongma natraga nongmadi date na khanglakadaba leire adu mahakna khangdringaida aikhoi mafamsi thadoktuna chatkrasi ai nang yaudana hingba ngamloi Rahul sor sangnapna holi aishu nahak yaudana leiba ngamloi
ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯅꯍꯥꯛꯀ ꯊꯨꯡꯅꯔꯣꯏꯗꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯅꯇꯥꯁꯥ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯅꯤ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯩ ꯃꯍꯥꯛꯅ ꯅꯇꯥꯁꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯅꯇꯥꯁꯥ ꯂꯩꯔꯝꯗꯦ ꯈꯜꯂꯤ ꯑꯁꯨꯛ ꯑꯊꯦꯡꯕ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯔꯥꯍꯨꯜꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯛꯏ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯤꯍꯨꯟꯁꯤꯡ ꯑꯗꯨꯁꯨ ꯗꯤꯡ 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 ꯀꯟꯅ ꯆꯣꯡꯏ ꯃꯈꯣꯏꯅ ꯈꯪꯏ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯂꯝꯗꯦ ꯃꯇꯥꯡꯗꯨꯗ ꯔꯥꯍꯨꯜꯅ ꯅꯤꯡꯁꯤꯡꯂꯛꯏ ꯀꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯇꯥꯁꯥ ꯆꯠꯍꯟꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯅꯇꯥꯁꯥ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯔꯥꯍꯨꯜꯅ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯆꯪꯂꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯇꯨꯃꯤꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯠꯈꯤ ꯃꯍꯥꯛ ꯑꯃꯨꯛ ꯅꯇꯥꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯅꯇꯥꯁꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅ ꯍꯥꯏꯔꯛꯏ ꯅꯇꯥꯁꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯗꯦꯗ ꯀꯔꯤ ꯇꯧꯔꯒꯦ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯗꯦꯗ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅ ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯗꯦ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯅꯇꯥꯁꯥꯅ ꯗꯦꯗ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯕꯅꯤ ꯗꯦꯗ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯋꯥꯔꯤ ꯇꯧꯁꯤ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯏꯆꯤꯡꯇ ꯆꯤꯡꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯥꯍꯨꯜꯅ ꯉꯔꯥꯡꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯗꯁꯥꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯋꯥꯔꯤ ꯑꯗꯨ ꯅꯇꯥꯁꯥꯅ ꯀꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯗꯦꯠꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯑꯗꯨꯅ ꯔꯥꯍꯨꯜ ꯅꯪ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨ ꯃꯐꯝꯗꯨꯗ ꯂꯨꯍꯣꯡꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯨꯔꯁꯤ ꯑꯩ ꯅꯪꯒꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯔꯥꯍꯨꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯐ꯭ꯂꯥꯏꯠ ꯕꯨꯛ ꯇꯧꯔꯗꯨꯅ ꯅꯣꯡꯃ ꯃꯥꯡꯖꯧꯅꯅ ꯅꯇꯥꯁꯥ ꯃꯍꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯔꯒ ꯃꯃꯥ ꯃꯄꯥꯅ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯑꯗꯨ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯅ ꯕꯨꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯍꯣꯇꯦꯜꯒꯤ ꯀꯥꯅꯤ ꯅꯣꯡꯉꯥꯜꯂꯦ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠ ꯑꯃꯗꯤ ꯃꯤꯁꯦꯁ ꯗꯤꯛꯁꯤꯠ ꯃꯈꯣꯏ ꯑꯅꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯅꯅꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯇꯥꯁꯥ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯅꯕ ꯂꯥꯛꯂꯝꯗꯦ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅ ꯍꯪꯂꯝꯃꯤ ꯅꯇꯥꯁꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯂꯣ ꯃꯤꯁꯦꯁ ꯗꯤꯛꯁꯤꯠꯅ ꯈꯔ ꯄꯥꯈꯠꯅ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯈꯣꯏꯅ ꯌꯨꯝꯗꯨꯒꯤ ꯀꯥ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯔꯥꯍꯨꯜꯒꯤ ꯀꯥꯗ ꯌꯦꯡꯂꯝꯃꯤ ꯔꯥꯍꯨꯜꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯆꯤꯡꯅꯈꯤꯕ ꯄꯨꯝꯕ ꯆꯨꯝꯂꯦ ꯍꯥꯏꯅ ꯃꯤꯁꯇꯔ ꯗꯤꯛꯁꯤꯠꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯅꯅꯕ ꯌꯥꯊꯪ ꯇꯥꯎꯊꯈꯤ ꯑꯦꯌꯔꯄꯣꯔꯠ ꯃꯥꯔꯀꯦꯠ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯕꯁ ꯁ꯭ꯇꯦꯁꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇꯗꯤ ꯔꯤꯄꯣꯔꯠ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯄꯥꯝꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯕ ꯄꯥꯝꯂꯝꯗꯦ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯀꯤ ꯇꯥꯏꯃꯤꯡ ꯄꯨꯡ 4 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯅꯇꯥꯁꯥꯅ ꯔꯥꯍꯨꯜ ꯍꯧꯖꯤꯛꯇꯤ ꯗꯦꯠꯅ ꯂꯣꯏꯅ ꯈꯪꯂꯝꯂꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯍꯟꯕ ꯍꯧꯔꯝꯂꯒꯅꯤ ꯑꯦꯌꯔꯄꯣꯔꯠꯇꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯔꯥꯍꯨꯜꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯏꯕꯥꯅꯤꯒꯤ ꯁꯛꯐꯝ ꯑꯃꯗꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯄ ꯇꯥꯏ ꯃꯈꯣꯏꯅ ꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯕꯁꯨ ꯌꯥꯏ ꯔꯥꯍꯨꯜꯅ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯃꯥꯔꯀꯦꯠꯇ ꯐꯤꯔꯣꯜ ꯈꯔ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯀꯤ ꯇꯥꯏꯃꯤꯡ ꯄꯨꯡ 2 ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯊꯨꯅ ꯆꯦꯟꯖ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯣꯔꯛꯏ
Rahulna duplicate ki koi hapchili, Anok upsili, Natasha jeans amadi black shirt amadi red cape ama upsili. Airport tamna cape tongduna lagi. Makhoi animaki thamoidi aduki matik warami. Makhoi na pamlibadi maning makha tamna hingluba aduni. Airport yorei Sakpam Singh adu hek yengbada khangadaba oidre. Airport ta Mr. Dixit ki miyoi ngakta leirami black suit ta walkie-talkie amamam paiduna passenger khudingmakta miyeng thamladuna section na leirami. Natasha na Rahul da haragi. Rahul, aikhoi soidana farani. Maikai khudingni makhoina leiriba. Rahul na haujik aikhoi tung handuna chatpa yadre. Oiningbu oisino pukning fathau. Fazana pukning chango pakhat kanu pakhat pa sukya yade asumna makhoi ani entry gate tamna yoksilagi Mr. Dixit ki miyoi amana khara singnana yenglagi asida chaliba asi masak khangbagum tawi aduna security aduna makhoi ani bu satpa thinglami ngaikho aduda chaliba nakhoi ani ngayaktang lepho aduga hairagi kadai nakhoi ani gi ID card amukta ulu Wafam adu tabada makhoi ani mihun adu lawai luton yokre. Songniba mihun adusu makhol hauna songbagum tawi. Rahul na khara patharap tawduna hairagi. Brother, aikhoi gi yumda mi leitaba ama yawi. Aduna aikhoi ani yamna tension amada lagribani. Please, aikhoi bu sadhan biro. Flight matam su thengkrani haiba. Mr. Dixit ki security aduna Nangna ngasai ngalingayda matam loina mangkre. Ngasai puthoragadi loirani. Tuna lauthorao matam manghan getawano. Rahul haujikti mahaki senfam karisu leitri. Mana tapna bag adu hangdoi. Aduga ID card adubu lauthokna ba thaurang tawrai. Matang duda walkie-talkie da khonjel amalai. Somda bus station amada Natasha amadi Rahul yamna manba miyoi ani leire. Makhoi ani oiramba yai. Aduna Mafam somda security pumnamak athubada langnanaba khangali security ani duna khonglei thuna satnaba tawrami salo nakhoi ani asomda ekhoina thiriba ado fanglaba male chalo nakhoi ani chalo Rahul amadi Natasha sor khajik chaningdai yamna thuna security second tawduna airport manungda sanglagi aduga flight manungda sangsinduna Natasha amadi Rahul flight manungda tonglami. Natasha na Rahul ngasidi ai heart attack ka tawge tawi. Laibak fabana aikhoi uchinna chinna litok haure. Rahul na nokladuna hairagi. Nangi khutka aigi khutka. Songna diba makai karisu thokloi. Asumna flight adu paikhalagi. Makhoi anigi anoba punsi. Anoba asa amaga loinana. Madhya Pradesh yoragi. Rahul na Athubada Jabalpurda yum ama leirami mama mapasu yumduda laiminarami numit kharanigi matungda Rahul amadi Natasha luhonglaba matungda Rahul amadi Natasha firol yonba achauba showroom ama hanglaga makhoi anina fajana ningthina showroom adubo senarami makhoi anigi harau tayamba ayuk yamna nungsinana nungaina makhoi ani panki Mayam pumnamak wari ase matang asida losinjari. Aihakna lijariba wari ase kanagumba amataga mari lainade. Kanagumba amagi thamoi kainaba amadi soknaba lijakiba nachade. Wari asibu nungai natraga nungaite. Like, comment, share amadi hype tawbirau. Nungai naba wari sing puduna laksage. Subscribe tawdaba sing subscribe tawsinbiramo. Matang amuk thengnarasi. Thank you everyone. Yaifare.